ꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯦꯄ꯭ꯔꯝ ꯈꯨꯃꯟ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯈꯛꯇ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯒꯗꯣꯏꯅꯦꯕꯀꯣ, ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯔꯛꯑꯒꯦ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒꯦꯕꯀꯣ, ꯑꯗꯣ ꯄ꯭ꯔꯦꯡ ꯀꯣꯜꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯑꯩ ꯐꯣꯟ ꯇꯧꯔꯦ꯫ ꯍꯜꯂꯣ ꯍꯜꯂꯣ, ꯍꯥꯎ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣꯅꯦꯍꯦ? ꯐꯣꯟꯁꯦ ꯇꯥꯔꯒ ꯀꯩꯅꯣ ꯈꯪꯉꯤꯅꯦ. ꯀꯩꯅꯣ ꯐꯣꯟꯒ ꯄꯥꯏꯔꯛꯇ꯭ꯔꯤꯗꯅ? ꯀꯔꯝ ꯀꯥꯟꯗ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯣ? ꯍꯦꯛ ꯉꯥꯛꯇ ꯇꯧꯔꯛꯄꯒ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯗꯨꯗ ꯌꯦꯡꯉꯨꯅꯦ, ꯃꯤꯁ ꯀꯣꯜ ꯀꯌꯥ ꯂꯩꯒꯦꯅ꯫ ꯑꯗꯨꯕꯨ ꯄꯥꯗꯨꯗꯤ ꯇꯧꯅꯔꯣꯏꯁꯦꯀꯣ. ꯅꯠꯇꯦ, ꯅꯝꯕꯔ ꯑꯃꯗ ꯅꯪꯒꯤ 7005ꯅ ꯍꯧꯕ ꯅꯝꯕꯔꯗꯣ ꯃꯤꯁ ꯀꯣꯜ ꯀꯌꯥ ꯂꯩꯒꯦꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯣꯕ꯫ ꯑꯗꯨ ꯑꯩꯈꯣꯏ ꯕꯥꯅ ꯄꯥꯏꯕꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯏꯔꯨꯒꯦꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ, ꯃꯤꯁ ꯀꯣꯜ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯪꯉ ꯌꯦꯡ ꯇꯥꯕ, ꯍꯧꯖꯤꯛ ꯑꯩ ꯗꯨꯀꯥꯟ ꯂꯩꯕꯅꯤꯅ꯫ ꯑꯩꯈꯣꯏ ꯑꯗꯨ ꯅꯪ ꯗꯨꯀꯥꯟꯗ ꯂꯩꯕ ꯂꯩꯇꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯐꯣꯟ ꯀꯩꯗꯧꯕꯒꯤ ꯄꯥꯏꯔꯛꯇ꯭ꯔꯤꯅꯣ? ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ꯫ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯄꯟꯗꯧꯔꯦꯔ? ꯅꯣꯏ ꯄꯟꯊꯧ ꯅꯨꯡꯊꯧ ꯄꯟꯊꯧ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ꯫ ꯅꯪꯅ ꯇꯧꯔꯛꯄꯗ ꯑꯩꯅ ꯐꯣꯟ ꯄꯥꯏꯗꯦꯅ ꯅꯪ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ? ꯍꯥ? ꯅꯆꯤꯟ ꯃꯆꯥꯗꯨꯅꯒ ꯉꯥꯏꯈꯣꯕ, ꯉꯥꯏꯈꯣ, ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯄꯥꯏꯗꯦ ꯀꯥꯏꯅ ꯅꯆꯤꯟ ꯃꯆꯥꯗꯨꯅꯒ ꯕꯦꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯅꯪꯁꯨ? ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯉꯁꯤꯅ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ? ꯑꯩꯒꯤ ꯅꯝꯕꯔ ꯑꯅꯤ ꯅꯍꯥꯟ ꯐꯣꯟ ꯇꯧꯔꯦ. ꯑꯁꯤ ꯀꯣꯂꯤꯡ ꯅꯝꯕꯔꯁꯤꯅꯦ, ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯖꯤꯑꯣ ꯅꯝꯕꯔ ꯑꯅꯧꯕꯗꯨꯅꯦ. ꯑꯅꯤꯗꯨ ꯅꯉꯣꯟꯗ ꯅꯍꯥꯟ ꯀꯣꯜ ꯇꯧꯔꯦ. ꯑꯗꯣ ꯑꯃꯗꯨꯗꯤ ꯑꯩꯈꯣꯏ ꯄꯟꯗꯧꯅ ꯄꯥꯏꯈ꯭ꯔꯦ. ꯀꯨꯏꯔꯦ ꯃꯥ ꯄꯥꯏꯈꯤꯕ. ꯍꯣꯏꯅꯦ, ꯅꯣꯏ ꯄꯟꯊꯧꯅ ꯄꯥꯏꯕꯗꯣ ꯅꯪꯅ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯗꯣ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯧꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯗꯣ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯀꯗꯥꯏꯗꯩ ꯄꯥꯏꯔꯣꯏꯒꯦ? ꯅꯪꯅ ꯅꯍꯥꯟ ꯅꯝꯕꯔ ꯅꯪ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯧꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯄ꯭ꯔꯦꯡ ꯀꯣꯜꯃꯛꯇꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯖꯔꯒꯦ꯫ ꯑꯗꯣ ꯑꯃꯁꯤꯁꯨ ꯈꯗꯥꯡꯗꯤ ꯍꯥꯏꯐꯦꯠ ꯀꯟꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯄ꯭ꯔꯦꯡ ꯀꯣꯜꯃꯛꯇꯤ ꯑꯣꯏꯔꯔꯣꯏ, ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯍꯥꯟ ꯅꯝꯕꯔ 2 ꯇꯧꯔꯛꯑꯝꯕꯗꯣ ꯅꯪꯒꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯛꯏꯅꯣ? ꯅꯪ ꯅꯍꯥꯟ ꯅꯝꯕꯔ 2 ꯇꯧꯔꯛꯑꯝꯕꯗꯣ ꯅꯪꯅ ꯄꯥꯏꯕꯅꯦꯅ ꯅꯪ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯆꯤꯟꯗꯨꯃꯛꯅ? ꯑꯩꯅ ꯅꯍꯥꯟ ꯄꯥꯏꯕ ꯅꯝꯕꯔ ꯑꯅꯤꯗꯣ ꯑꯅꯤꯃꯛ ꯑꯩꯅ ꯄꯥꯏꯗꯦ ꯍꯥꯏꯕꯗꯤ. ꯑꯗꯨꯒ ꯅꯪꯒꯤ 7005ꯅ ꯍꯧꯕꯗꯨꯗꯤ ꯅꯪ ꯑꯗꯨ ꯄꯥꯏꯗ꯭ꯔꯕ? ꯑꯩ ꯄꯥꯏꯗ꯭ꯔꯦ. ꯑꯩ ꯑꯗꯨ ꯐꯥꯎꯕꯅ ꯆꯍꯤ 3 ꯐꯥꯔꯦ ꯄꯥꯏꯈꯤꯕ. ꯑꯩ ꯂꯝꯕꯣ ꯆꯦꯟꯖꯔꯦꯕ. ꯂꯝꯕꯣꯗꯣ ꯄꯥꯏꯗ꯭ꯔꯀꯥꯟꯗ. ꯅꯪ ꯅꯍꯥꯟꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯉꯩ ꯕꯦꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯈꯤꯕꯗꯨꯗ ꯉꯁꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯅ ꯔꯤꯃꯦꯁ ꯇꯧꯒꯦ ꯈꯜꯂꯤꯔꯕ? ꯔꯤꯃꯦꯁ ꯉꯝꯗ꯭ꯔꯕꯣ? ꯅꯠꯇꯦꯗ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯦ. ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯗ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯤꯔꯕ? ꯀꯨꯏꯔꯔꯣꯏ ꯅꯪꯁꯨ. ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤꯕꯅꯤ. ꯅꯪꯅ ꯉꯝꯖꯋꯣ, ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯅ ꯉꯝꯒꯦ. ꯍꯣꯏ, ꯌꯥꯏ. ꯇꯧꯕꯤꯌꯨ. ꯍꯣꯏ, ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯕꯤꯔꯤ. ꯅꯪ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯕ꯭ꯔꯣ? ꯆꯤꯜꯂꯦ. ꯀꯩꯅꯣ ꯇꯧꯋꯦ, ꯗꯨꯀꯥꯟ ꯂꯩꯔꯝꯕꯅꯦ, ꯑꯗꯣ ꯐꯝꯃꯒ ꯑꯆꯥꯄꯣꯠ ꯆꯥꯔꯤ. ꯅꯣꯏ ꯁꯥꯏꯒꯔꯣ?
mà tôi nói cái con gì อ๋อนัดเตี้ยน้อยพัมนี่เสน้อยใส่กับจามินเลยละนัดตอนน้อยใส่นี่แล้วก็นั่งใส่เลยละกำมันตัวเนาะปะ đang nhiều bảo là น้อยนัดเตี้ยน้อยใส่นี่แล้วก็นั่งน้อยใส่นี่บีระก็นั่งใส่เลยละนักขุดหามจะบิดา thầy bà cốt bà đi du nó biết gì đó cái thứ này không nói gì คุณนัดเตี้ยไอ้ไหนที่ขุดตัวหามตัวปุ๊บตัวอินทำทานนี่นะน้องไอเตี้ยนั่งน่ะดมอินบีโรนะบ้านนี่แล้วก็นั่งใส่เลยละปะ lắm đấy นั่งยังมาเลยละนั่งอินบีนาบะมาเลยกันตัวเลยละ video của lính tàu camera นัดเตี้ยนั่งอินบีนาบะมาเลยกันนะก็อินทำทานก็อิสลักไปที่ดาขดงจ้าวันแล้วเลยละปะ đó là phút gì vậy ไอ้เจ๊ตาหายเอาตัวนี้นัดเตะไอ้เจ๊เฮ็ดตาหายเอาตัวนี้ đó là tàu về mà ขนาดตัวปลา à อ๋ออาจจะที่ไอ้น่ะหายสิจะไปสุกไก่ดิแต่ชาวนี้ไงเลยติดตาตัวริมินะ đây chứ nào ba đây โอ้ยตัวริมินะชาวนี้ไงก็สุกเลยเตะว่ะ rồi ra ra mà จ้าเชจ้าเร่ đây làm thế เขาไล่แล้ววันนี้ไงรู้มาใส่ chào cái gì đó ห้อย chứ rồi chắc năm hao rồi đó rồi chơi chơi cái nào ไอ้ร่ะ à เขาจะหายกี่ร้อยหาเลขก็หายกี่ à ไอ้ใช่จำรู้ว่าถ้าว่ามันตัวนี้เอาที่ให้ตัวประจักษ์จริงหาได้หายกี่ thầy mà chạy cái tao không lo mà ฮะ chạy cái tao không lo natin natateka natin nanatawag na kang nadawawa ni tabak ni thôi đi đây tôi biết cái gì nào mà che sen ni ngai no pi da lei ta ta ni ai na pham da na lei si jum si da rồi chứ mà nào bảo ha dương là nào bộ ai jum dai ki manipur ki jum da nati agi jum da ni này mà đi dương rồi manipur jum da latri ya đây rồi đây rồi sidara ha này ăn được chứ lâu rồi nghe đâu ạ lâu rồi mitay no pi man lei ra kanin lagi tôi muốn tôi lấy rồi là thầy có ý thích mình dùng ra thì đi kari ba thầy có ý thích mình dùng ra thôi ạ ate phajana ta di mai sen hai ro ôi cái này nó bị kinh rồi đi thì chúng ta đi mà nang ki se watam jaw san le nang ki se watam jaw lo selak pa ta ingon le tar ka doi ra ai nat ai na hau do ki khalli ngai dan nang na ko si thang jala ko na han jan gari kamai taw ni si dia cái gì đâu đâu rồi ai biết đấy noi ki duga lo ka nai duga no ai thì bạn ấy nói đầu tiên có gì đâu ma nang so hotel pham ma bro tôi đấy đây mong đây là cái này kai hotel no đấy thì ra không có nhiều mình này ka da wai da ôi là cái gì không số noi ki lambi noi ki jum sam hang ki le rak machine da ka don mai gai da no nang ki ka don na kan thang ba sai ta phami no ba akhoi chu free da cha ba lat dai da na wari wa solo đấy mà tôi sẽ làm rồi đó ăn cái cha hàng như chuyện họ đó là wari bo ba kwa som thai ki taw ni da rồi đấy ở đấy mà cái gì pung kya de hangi no nó là được to biu amo
ꯑꯃꯨꯛ ꯃꯈꯥ ꯁꯝꯖꯔꯛꯀꯗ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯟꯈꯤꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯍꯧꯗꯣꯔꯦ ꯁꯨꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯅꯪꯅꯁꯨ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯇ ꯂꯣꯏꯁꯟꯈꯤꯇ ꯉꯥꯏꯔꯤꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯕꯛꯀꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯁꯤꯅ ꯍꯣꯏꯅꯦ ꯊꯕꯛ ꯅꯠꯇꯦ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯔꯣꯅꯦ ꯇꯣꯂꯣꯞꯁꯤꯕꯨ ꯑꯩꯅ ꯆꯥꯎꯔꯤꯔꯣ ꯅꯪꯅ ꯆꯥꯎꯔꯤꯔꯣ ꯅꯠꯇꯦ ꯐꯪꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯇꯣꯂꯣꯞꯁꯦ ꯑꯩꯅ ꯆꯥꯎꯔꯤꯔꯣ ꯅꯪꯅ ꯆꯥꯎꯔꯤꯔꯣ ꯇꯣꯂꯣꯞꯁꯤꯕꯨ ꯑꯩꯅ ꯆꯥꯎꯔꯤꯔꯥ ꯅꯪꯅ ꯆꯥꯎꯔꯤꯔꯥ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪ ꯕꯥꯂꯣ ꯑꯩꯗꯤ ꯍꯨꯃꯥꯏ ꯍꯨꯝꯃꯦꯍꯦ ꯁꯣꯝꯗ ꯅꯪꯅ ꯅꯍꯥꯟ ꯑꯩꯈꯣꯏꯔꯣꯝ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥ ꯑꯣ ꯑꯩꯁꯨ ꯑꯗ ꯑꯩ ꯇꯥꯕ꯭ꯔꯣ ꯑꯩꯁꯨ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤꯍꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯇꯧꯕ ꯐꯔꯤꯅꯦ ꯆꯍꯤꯁꯤꯁꯨ ꯅꯠꯇꯦ ꯉꯥꯏꯈꯣ ꯍꯥꯏꯗꯤ ꯐꯥꯔ ꯂꯧꯕ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯅꯠꯇꯦ ꯐꯥꯕꯗ ꯅꯪꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯅꯪꯗꯤ ꯀꯤꯖꯩꯍꯦ ꯌꯥꯎꯕ ꯅꯪꯒꯤ ꯃꯇꯧꯒꯤꯗ ꯈꯪꯈ꯭ꯔꯦꯕ ꯅꯠꯇꯦ ꯐꯥꯔꯒ ꯂꯧꯗ꯭ꯔꯃꯛꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯈꯪꯖꯕ ꯑꯃ ꯂꯩꯈ꯭ꯔꯕ ꯋꯥꯔꯤ ꯐꯥꯎꯕ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯐꯥꯎꯕ ꯏꯆꯝ ꯆꯝꯅ ꯀꯣ ꯍꯣꯏ ꯅꯪꯅ ꯍꯦꯔꯣ ꯁꯥꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯅꯪꯅ ꯍꯦꯔꯣ ꯁꯥꯔꯒ ꯕꯦꯠ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯣ ꯑꯣ ꯂꯝꯍꯦꯟꯕ ꯋꯥꯔꯛꯄꯒꯤ ꯑꯣꯏꯔꯦ ꯅꯪ ꯃꯇꯧꯅꯗꯤ ꯁꯥꯎꯗ꯭ꯔꯥ ꯕꯥꯂꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯕꯥꯂꯣ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯀꯧꯗ ꯉꯝꯗꯗꯅ ꯀꯧꯔꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯐꯨꯔꯨꯕꯩꯒꯤ ꯏꯔꯥꯟꯅꯤꯗꯨꯔꯣ ꯍꯧꯖꯤꯛꯇꯤ ꯐꯨꯔꯨꯕꯒꯤ ꯏꯔꯥꯅꯤ ꯄꯥꯛꯊꯔ ꯇꯣꯛꯑꯦꯗꯣ ꯐꯨꯔꯨꯕꯒꯤ ꯏꯔꯥꯅꯤ ꯄꯥꯛꯊꯔꯒ ꯂꯣꯏꯁꯤꯜꯂꯦꯗꯨꯔꯣ ꯇꯧꯒꯗꯝꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯐꯪꯉꯣꯏꯗꯧꯔꯤꯃꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯐꯪꯅꯅꯕ ꯃꯤ ꯈꯔ ꯐꯨꯕꯕꯨ ꯅꯠꯇ꯭ꯔꯣ ꯐꯨꯍꯧꯗ꯭ꯔꯁꯨ ꯑꯃꯨꯛ ꯐꯪꯉꯣꯏꯗꯧꯔꯤꯃꯤ ꯅꯠꯇ꯭ꯔꯣ ꯐꯨꯔꯨꯕꯒꯤꯁꯨ ꯑꯃꯨꯛ ꯄꯥꯛꯊꯔ ꯂꯣꯏꯁꯤꯜꯂꯤꯃꯤ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯗ꯭ꯔꯥ ꯄꯥꯛꯊꯔꯒ ꯂꯣꯏꯁꯤꯜꯂꯤꯃꯤ ꯐꯨꯔꯨꯕꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯍꯣꯏꯅꯦ ꯅꯠꯇꯦ ꯃꯥꯟꯕꯒ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯆꯨꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯕꯥꯂꯣ ꯁꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯥꯔꯒꯗꯤ ꯂꯧꯔꯣꯏꯗ ꯅꯪ ꯌꯥꯎꯒꯦꯔꯥ
ꯑꯁ ꯅꯪ ꯌꯥꯎꯔꯗꯤ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯕꯥꯜꯗꯣ ꯇꯥꯔ ꯇꯣꯛꯇꯣꯔꯤꯕ꯭ꯔꯥ ꯑꯃ ꯑꯩꯗꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯅ ꯇꯧꯕꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯤꯌꯦ ꯀꯝꯗꯧꯁꯤꯒꯦ ꯑꯃ ꯍꯦꯛꯇ ꯂꯝꯕꯤꯗ ꯆꯠꯄ ꯑꯃ ꯍꯦꯛꯇ ꯐꯥꯔ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣꯅꯦ ꯑꯁ ꯑꯗꯨꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯜꯂ ꯇꯥꯗꯣꯏꯔꯥ ꯑꯩꯁꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯜꯂ ꯇꯥꯕꯩ ꯋꯥꯔꯕ ꯂꯩꯁꯤꯜꯂꯛꯄꯗ ꯇꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯌꯧꯔꯤꯕꯨ ꯀꯔꯤ ꯀꯅꯥꯒꯗꯤ ꯇꯧꯕ ꯉꯝꯗꯣꯏꯕ ꯚꯥꯂꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯇꯧꯔꯅꯤꯌꯦ ꯑꯣꯀꯦ ꯐꯔꯦ ꯃꯇꯝ ꯏꯟꯈꯥꯡꯗꯣ ꯍꯦꯛ ꯇꯧꯁꯤꯜꯂꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ ꯂꯥꯛꯇꯕꯗꯤ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯏꯌꯥꯝꯕꯒꯤ ꯀꯩꯗꯧꯕꯒꯤ ꯕꯥꯇꯣꯟ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯍꯟꯗꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯇꯥꯗꯣꯏꯅꯦꯕ ꯀꯔꯤ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯁ꯭ꯋꯥꯏꯗ ꯇꯥꯒꯗꯣꯏꯅꯦꯕ ꯑꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯍꯣꯏ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯇꯥꯗꯧ ꯃꯥꯜꯂꯦꯕ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯌꯥꯎꯁꯪ ꯃꯇꯝ ꯍꯦꯟꯈꯤꯗ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅ ꯌꯥꯏ ꯎꯝ ꯑꯗꯣ ꯍꯦꯛ ꯊꯣꯛꯂꯛꯄꯩꯗꯨꯗ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯀꯔꯤꯒꯤ ꯏꯌꯥꯝꯕꯩꯕꯨ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗ꯭ꯔꯤ ꯍꯣꯏ ꯑꯗꯣ ꯋꯥꯍꯩꯕꯨꯗꯤ ꯇꯥꯕꯗ ꯄꯦꯜꯂꯦꯕꯨ ꯕꯥꯇꯣꯟꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯀꯣ ꯕꯥꯇꯣꯟꯗꯤ ꯀꯩꯅꯣ ꯊꯤꯟꯕꯤꯅꯤꯡꯉꯥꯏ ꯃꯤꯗꯣ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯌꯥꯝꯕ ꯋꯥꯆꯞꯇ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯑꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯂꯥꯛꯀꯅꯤ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯁꯨ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯞꯇꯅ ꯁꯜꯂꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯒꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯟꯁꯤꯜꯂꯦ ꯅꯠꯇꯦ ꯃꯥꯟꯁꯤꯜꯂꯛꯄ ꯅꯪ ꯋꯥꯇꯥꯗꯣ ꯋꯥꯆꯞꯇ ꯂꯥꯛꯀꯦꯒ ꯍꯥꯏꯔꯛꯄꯗꯗꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛ ꯀꯥꯟꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯣꯏꯅ ꯂꯥꯛꯀꯦꯒ ꯍꯥꯏꯔꯛꯑꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕꯩꯕꯣ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯩ ꯅꯌꯥꯒꯗꯣ ꯈꯤꯒꯠꯀꯅꯨꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯩꯃꯥ ꯀꯗꯥꯏꯗ ꯌꯥ ꯈꯤꯒꯠꯂꯒꯦ ꯑꯩꯕꯣ ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯣꯏꯔꯦꯅꯦ ꯃꯇꯧꯗꯣ ꯄꯥꯏꯍꯜꯂꯧꯅꯦ ꯍꯣꯏ ꯃꯇꯧ ꯅꯪ ꯑꯩ ꯈꯪꯉꯤꯕꯣ ꯑꯁ ꯕꯥꯜꯂꯣ ꯇꯥꯔꯦꯍꯦ ꯑꯗꯨ ꯍꯪꯉꯛꯀꯅꯤ ꯑꯩ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯆꯍꯤ 8-9 ꯃꯅꯨꯡꯗ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯀꯅꯥ ꯈꯪꯗꯣꯏꯅꯣ ꯑꯣ ꯑꯗꯩꯗꯤ ꯅꯣꯏ ꯅꯨꯄꯥꯅ ꯀꯩꯝ ꯍꯥꯏꯗꯕꯩ ꯋꯥꯅꯤꯅꯦ ꯆꯍꯤ 8-9ꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯄꯪꯀꯨꯏ ꯀꯨꯏꯔꯝꯈꯤꯔꯣꯏꯗ ꯆꯍꯤ 8-9 ꯑꯣꯏꯔꯝꯃꯣꯏꯕ ꯄꯪꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯕꯅꯤ ꯆꯍꯤ 10 ꯃꯨꯛꯇ ꯉꯥꯏꯔꯤꯕꯅꯦꯕ ꯌꯥꯝ ꯋꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯀꯔꯝ ꯄꯥꯟꯅꯔꯤꯒꯦ ꯅꯨꯡꯉꯥꯏ ꯂꯩꯗꯧꯅꯤ ꯅꯪꯕꯣ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯀꯔꯝ ꯀꯥꯟꯗ ꯎꯈꯤꯒꯦ ꯍꯣꯏꯅꯦ ꯐꯣꯟ ꯄꯥꯏꯕ ꯈꯨꯗꯤꯡ ꯃꯤ ꯂꯣꯏ ꯎꯔꯝꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯕꯥꯜꯂꯣ ꯇꯥꯔꯦꯍꯦ ꯑꯗꯣ ꯔꯣꯖꯦꯁꯇ ꯀꯩꯅꯣ ꯑꯩꯅ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯅꯣꯏ ꯑꯅꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯑꯩꯒꯤ ꯗꯣꯡ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯂꯥꯛꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯃꯤ ꯑꯅꯤꯗ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏ ꯃꯤ 3
ꯍꯣꯏꯅꯦ ꯀꯥꯎꯏꯅꯤꯍꯦ ꯑꯃ ꯀꯩꯅꯣꯅꯤ ꯑꯦꯛꯁꯇ꯭ꯔꯥꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯖꯥꯏꯌꯦ ꯃꯤ ꯑꯍꯨꯝ ꯂꯥꯛꯑꯣ ꯍꯥꯏ ꯃꯤ ꯑꯅꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯀꯅꯥ ꯂꯥꯛꯄꯤꯗꯣꯏꯕ ꯍꯣꯏꯅꯦ ꯅꯠꯇꯦ ꯅꯣꯏ ꯑꯃꯗꯣ ꯑꯩꯅ ꯀꯥꯎꯔꯕ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯅꯪꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯝꯇ ꯅꯣꯛꯍꯧꯈꯤꯒꯦ ꯇꯟꯖꯥꯁꯤꯗ ꯉꯝꯃꯔꯣꯏꯗ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩ ꯀꯥꯏꯅ ꯉꯝꯃꯣꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏ ꯑꯍꯨꯝ ꯅꯣꯏ ꯑꯍꯨꯝ ꯍꯦꯛ ꯂꯥꯛꯃꯤꯟꯅꯔꯣ ꯅꯣꯏ ꯑꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣꯅ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯨꯗ ꯅꯣꯏꯅ ꯍꯦꯛ ꯉꯝꯗꯅ ꯍꯦꯛ ꯂꯥꯛꯈꯤꯗꯦ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯅꯣ ꯂꯨꯍꯣꯡꯉꯀꯥꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯍꯨꯝꯗ ꯐꯠꯇ꯭ꯔꯣ ꯑꯅꯤꯗ ꯂꯥꯛꯄꯗꯗꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯅꯨꯡꯉꯥꯏꯔ ꯑꯍꯨꯝ ꯁꯨꯔꯛꯑꯗꯤ ꯈꯔ ꯍꯦꯟꯒꯠꯂꯛꯀꯅꯤꯗꯅ ꯍꯣꯏꯅꯦ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯕ ꯑꯗꯣꯝꯗ ꯄꯨꯊꯣꯛꯑꯁꯨ ꯑꯗ ꯂꯨꯍꯣꯡꯉꯀꯥꯟꯗ ꯂꯥꯛꯄꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯥꯛꯄꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯃꯥꯟꯅꯗꯦꯗꯅ ꯃꯈꯜꯗꯣ ꯅꯣꯏꯇꯕꯨꯗꯤ ꯃꯥꯟꯅꯕ ꯅꯣꯏꯅꯕꯨꯗꯤ ꯃꯥꯟꯅꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝ ꯈꯪꯕ ꯑꯗ ꯑꯩꯅꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯥꯛꯍꯟꯅꯤꯡꯕꯗꯣ ꯅꯣꯏ ꯑꯅꯤꯒ ꯑꯗ ꯑꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯥꯛꯄꯤꯈꯤꯗ꯭ꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯅꯕ ꯍꯥꯏꯅ ꯂꯤꯔꯁꯨ ꯂꯤꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯕ ꯅꯪꯁꯨ ꯔꯣꯖꯦꯁꯀ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯤꯔꯤ ꯈꯗꯥꯡ ꯍꯣꯏ ꯍꯣꯏꯅꯦ ꯑꯪꯀꯗꯁꯨ ꯃꯥꯟꯅ ꯇꯤꯟꯁꯜꯂ ꯃꯥꯟꯅꯕ ꯇꯥꯔꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯅꯦ ꯃꯥꯟꯅꯕ ꯇꯤꯟꯁꯤꯟꯅꯗ꯭ꯔꯗꯤ ꯃꯥꯟꯅꯗꯕ ꯇꯤꯟꯁꯤꯟꯅꯔꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯣꯏꯅꯕ ꯑꯆꯨꯝ ꯉꯥꯛꯇ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯕ ꯀꯔꯤꯕ ꯍꯟꯗꯛ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯟꯗꯛ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯈꯤꯕꯗꯨꯔꯣ ꯍꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤꯍꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯣ ꯅꯠꯇꯦ ꯅꯣꯏꯅ ꯂꯤꯔꯦꯅ ꯅꯣꯛꯅꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦꯕ ꯅꯣꯏꯅ ꯂꯤꯍꯜꯂꯤꯅꯦꯕ ꯀꯣ ꯅꯣꯏꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯁꯤꯟꯗꯅ ꯈꯔ ꯂꯩꯈꯤꯖꯔꯤꯁꯤꯗ ꯉꯟꯇꯥ ꯅꯌꯨꯝ ꯄꯥꯟꯁꯤꯟꯗꯅ ꯅꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯤꯔꯦꯅ ꯍꯥꯏꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯨꯝꯕ ꯑꯗ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯕꯅꯤ나 ꯈꯤꯇꯪ ꯂꯩꯁꯜꯂꯛꯄ ꯉꯥꯏꯕ ꯀꯩꯅꯣꯅꯤ ꯀꯣ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯋꯥꯐꯝꯗ ꯆꯪꯁꯤꯜꯂꯛꯑꯅꯤ ꯀꯣ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯪ ꯆꯨꯝꯕ ꯑꯃꯔꯣꯝꯗꯁꯨ ꯑꯩꯅ ꯆꯨꯝꯃꯝꯕꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯉꯥꯡꯒꯤ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤꯅ ꯍꯩ ꯌꯥꯝ ꯀꯟ ꯍꯥꯏꯅꯣ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯣ ꯃꯤ ꯇꯥꯈꯤꯅꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯗꯨꯛ ꯀꯟ ꯂꯥꯎꯏ ꯀꯩꯒꯤꯅꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯕ ꯅꯤꯡꯈꯤꯔꯣꯏꯗ꯭ꯔꯣ ꯚꯥꯂꯣ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯟ ꯍꯥꯏꯅꯣ ꯃꯤ ꯇꯥꯈꯤꯅꯦꯃꯤ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯍꯩ ꯀꯩꯅꯣ ꯀꯂꯀꯥꯔꯗꯣ ꯈꯔ ꯂꯥꯞꯅ ꯊꯣꯛꯈꯣꯌꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯒꯤ ꯍꯤꯟꯗꯨꯝꯁꯦ ꯁꯤꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯁꯥꯎꯔꯛꯇꯅ
시대기 랑까니 꼴로 시만 타자로 포카야로 방가라나 하이 하이 하직라 저 그냥니 앙앙이 다방 냈기 나가이라미니 그냥니 아저씨 하이엔 라ppen 미터 너 마사도 나 항어 마사도 나 다리 항어 바쿰도 마사도 따비로 나때 너미때다 창나더라보니나 다이렉 거리 사나져보나 파트로 Aduh, nomor hana kembali sebenarnya dengan negara di wari tanam terkumpul aja. hoinya aduh kona baton ina tharalo re kedor Ya boy, jam tiban ada tahu itu satu ni terbawa juga. as balo li natte noi meyam chang na ngai ko ai ki taw ngai ko ba ai noi meyam chang na ri bo chung tahan birin no pi thi bo chung tahan no pi thi khang dau sa tahan birin noi meyam chang na ade hojik na bu dima le rung chan bire balo si de hen ngai bo le ram dre Ada nabi tiba ke nabi ari ke dobar ini orang tu deh. hey natte jam kan na ha ga jam lam na ha mi ta hi ni mi ma ya ma lu lam bi da chak mi myam nan ta ai si bo ka ni hai da ki de mi ma to ngang ngang ni do ba Asal ini tadi kunjul bahkan ada li betul apa di sini. 바로 시디 무슬라 따리다 저희 군 छोरबा 미세 리슬라바 हे अखोई 저희 군 छोत्री Saya kunjul di mana? बाबू हे नाकन दकी ब्रेक काउंटिंग आंगाई तो आइने हिंदुम लंग को छय रे यो बताओ कनो ने फोन रो रजिस्टर पे चलो नते रजिस्टर पे ना सेमता अरे मसक तो अइगोन जिन थी बा हां अइगोन जिन थी बा से लोयराबनी को मु आते नंगोन ते को हेन थीरिम ने को मुन नते नमिदांग दगा मै का लाक तक थीबा फंग बै वाती लेत्रे करीबा अदो नमि नते नमिदांग दगा ने मै का लाक तक थी फंग मोयबा nang bo ai na ligdi ko lu u grabane nang bo ni ligdi ko lu u grababa nang su nate nang na jam ka as nate nang gi se kam kan loi de na nang gi sei da nang gi sei to kam kan loi de na ngai kho ba nang na jam khang gi se nang ding gi kon ba kim tai min na ma jaw ro ba nupa si loi tau dong ni na tro si na tro na ha ni ni sia aduna oi tai ni khadang he nga si di noi ani se chak ma na re na
ba gì mà cũng thấy gì cũng yếu rồi. นัดเตี้ยนะฮะน้องวันนั้นพอนตัวรำบัดน้ำมีตัว À, โดนน้ำมีตัวด้าไอ้นังในเสกขดังรำกันลีนะฮะยี่ได้เนี่ยดู kan rồi, tôi em kan rồi đang ngủ vậy. นัดเตี้ยนัดเตี้ยไอ้นะฮะยี่ตัวน่ะไอ้นะพอนตัวรำบัดน้ำมีมาด้าพอนแบบเป็นมีตัวมาได้บักทีแล้วจำนี้นะฮะยี่ตัวน่ะไอ้น่ะ Hai. ดูน้ำมีตัวกี้ไอ้น่ะพอนตัวรำบัดง่ายไงกี่ตาหลักที่ด้านน้อยอันนี้เสกขดังขาละกระเท้าเสกน่ะเทรนนิ่งตัวนี้หรอก Iya, vậy đi. นัด Đấy. เตี้ยน้อยอันนี้เสกดูน้ำมีตัวกี้เทรนนิ่งเฮาเลยหรอกngashi kita mana rok khadang do Cả anh mai, thế mà cuối cùng là cái đi mà sẽ đi vào vùng đấy rồi, giờ muốn tới đi ngang một chút ta lấy đi ra vào. natte da noi ima pukni ni jarok ko da hanati nang se no pi thi dring ngai di khara kano tawram gum taw bani ado nang se mataw he la kiu da gi na ai na nan hai ki wa pham ni da gi noi gi se khara training tar pa man ba Rồi đi, này đi rồi. natte noi gi se mataw Alo, anh đi đến anh đi vào. ho nghe Nara đấy anh dùng cái này bây giờ đi, nó mới tuân đi, nó lấy dùng cái này bây giờ. Anh xin mong người đó phải làm cái này không? adu di ai na phone tarai si di timing chap chap ma tang oi re nya Oh, yung yo, ngarang yo ko ne, ngarang de tuga ko ko ne wei de. oh Yung yo ko ne, yung yo ko ne ki. Na de no da ne tuga ka hai ku ni ne ko ne na. Tapos ma de do no ha re na, ngarang de yung ko ne ro ko. Ai pa ko mo na ne dra mo da pa pe mo. Ai dra mo da do. Au da dai wi ba. Lai ở nơi trên toàn người ta luôn à? Thôi nói đồ nát phải xả bay rồi đi quay si tàn ở số lào ấy he Rồi giờ quay là phải mà đi xin nước mà lúc ra lấy vô kéo qua đây này. thôi ra anh là sống chừng nào mà ta nát tiền anh là sống chừng nào mà ta năng che nó mày dính xe mà tao cho training cho đâm đô màn cái ra Ini Pak, ya ini Pak di sana. ha Ya ini Pak di sana. Aduh ye, मुझे वहाँ का ले चले ले देना, ओपन भी देना. तो ना सिंग बनूंगा, आया बदलेगा. ado anh là số bảo không tay ba Đây. anh là số bảo không ta và sống ít trăm nào nang sen na mai jeng training sa is sumro ma to ita Đấy, nhiều anh xem mà, film mai đây này, film này đây này, tụi anh làm mà. Cái gì, nó nói như nó phim em là mình tính rồi rồi. Nó chỉ ăn lên copy thôi, chỉ ăn lên nó ăn lên copy thôi. o copy to re ba adu di ai hai ra rồi Natte matau sutara male no ko ma kontai Ai ma sai đây cho mau đây cái mà có cái ai mi to ko no ko ma kontai ai mai thì có cả cái gì ra thì nó quy au đúng rồi gì gì thôi đấy au đúng rồi nó cái Rosia Chare ado Roses ai thamagi ko ado hoi ba do ngasai tagi pangang sungang na kri mathang gi ai gi luhong ba do aina thagi taw ne ba ko ado nangon da no prank call taw ba ne ba ko mataw ga noi ani ka daw gi ji kai hara ki jing gi na taw suna ba ne ba ko ado khadang ki chak man na gi ba da ai su kai hai do no khang dra ba ada ai se video namin ne ba ko ado video sa ai thadora da kharani la ka thadora da bani ko sauda ti Này nhiều quá
ꯉꯥꯏ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯡꯒ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯊꯣꯛꯄ ꯑꯗ ꯈꯇꯥꯡ ꯆꯞ ꯃꯥꯟꯅꯈꯤꯕꯗꯨꯗ ꯑꯩꯁꯦ ꯏꯀꯥꯏꯁꯜꯂꯛꯑꯕ ꯑꯩꯕ ꯍꯥꯏꯗꯦꯕ ꯀꯅꯥꯒꯤꯅꯦ ꯑꯗꯣ ꯅꯪ ꯇꯔꯥꯎꯅꯦ ꯈꯪꯅ ꯂꯩ ꯑꯗꯨꯕꯨ ꯍꯣꯏꯅꯦ ꯑꯗꯣ ꯈꯔ ꯌꯥꯒꯗ꯭ꯔꯅ ꯇꯧꯔꯨꯕꯅꯤꯅꯦ ꯍꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯔꯛꯇꯨꯗ ꯍꯩꯖꯤꯜꯂꯨꯔꯒ ꯈꯔ ꯌꯥꯒꯗ꯭ꯔꯅ ꯇꯧꯕꯅꯤꯅꯦ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄ꯭ꯔꯦꯡ ꯀꯣꯜꯁꯤ ꯑꯩ ꯀꯩꯅꯣꯅꯤ ꯄ꯭ꯔꯦꯡ ꯀꯣꯜꯃꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯀꯣ ꯍꯥꯏꯗꯤ ꯀꯩꯅꯤ ꯚꯤꯗꯤꯑꯣꯁꯤ ꯍꯥꯟꯅ ꯑꯩꯅꯁꯨ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯁꯨꯝ ꯋꯥꯔꯤꯗꯣ ꯊꯣꯛꯂꯛꯄ ꯁꯥꯟꯅꯔꯒ ꯑꯣꯏꯈꯤꯕꯅꯤꯅ ꯄ꯭ꯔꯦꯡ ꯀꯣꯜꯃꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ